Hai mayam punamakpo yahanandamaktada ay kung khurumjari mayam ngasigi video se dum ay tum hogolakpadi hawna dum semiko samse tawdre tum thubagi chotla yamna duna phajandre mayam ngasigi video se ko aina ne wa khara dum sengdokjage na semjarakpa video ni kari video na habse ko aina ne manga farmer lairi mamitki video khara thangat khibane ko video se phama sembari yada banina duna chatna seme dum tawbagi ko cha ising chaba loiraga duna wa sengdokjage mayam haidi natei jadaba comment je tawbirakanu khatang yaragadi ko request tawjari ado ai thandana te ko magi video semi bese mayam sem thanga lei ko ai haibabu ai gi mamang dei video khara yaujai lore nungai te ba khara phungdok jai lore nungai te ba khatang gano tawduba ko taba aina sigei siga harau nungai ba phungdok khibisu nate nungai te ba da phungdok jakhibe wani sigei siga kato ka nuangang ba khara jawrebe ko channel adu ada report taw adu tawda taw adu di ko hingsa tawba ka samani ko ngasi ai gi mangna ba sinba taragadi nakhoi su mangna ba oiragani no engonde su chamarak mangba oiragani ba ko ai gi mangna ba silido mi gi mangna ba sinna ba honarei do mi gi mangna ba sinba taradi ne nasagi mangbane ba ko aduna sengba se khangmo ba ko aduna yaragadi request tawjari aidi aina video se makha taba tai samaroi habidi video si dai sengdokjage haina sigi video si semjare ibani ado farmer laire mamitki matangda aina nungai taba phongdokhibedubu kyam jam la lage mayam so achumarando dum haibiramu haidi nungai taba phongdokposibu makhoi ni photo video viral tawdana aina video du da kari phataba wahi sijina khibage kari oidaba kari kano tawdaba natai jadaba wahi sijina khibage do mayamna achumba amtang haibiro ko aduna ai nungai jadana mayam comment mayam da nungai jadana hoi aina comment ja hanba matamda khidang kano tawdana sauningbagi mainasu hankhibeci mayam yauri ko adu boragasu comment tawreiba adugumba comment tawreiba thongchada comment tawreiba mayam du sauningda bante punmok sauningeba ko aduna aina comment se reply tawbane ba ko aduna hojik dei comment reply tawroi thangai sengna ai video semaga mayam da share tawjare aduna mayam amuka chu hanna ai mayam da request tawjari aina video mayam du da thangakhiba video mayam du da karim aidi karigumba asoiba wahayam yawrabsu ngakpiu haidi ngakpifam thokpase miyoiba punumaki mafamda loi lei ko haidi ngakpifam thoktraba miyoiba dudi ko adu masana masabu haidi pongdana haigatana ngak haigala chalaba mini adudi dum isona warakpa tare ko aduna aigidi isor leidi isorda loipun sinari khusinari ko aina lanbana aina phangba mana lanbana mana phangba ko nakhoina lanbana khoina phangu ko ama mangan sida sinajari tumayanda ta sengna hai ama mangana loi uri kana lale kana chumi habida loi punma uri aina kari asoiba tawgiba kari asoiba ngangiba video se ai khakta nate mayam simnari bese ko ma haidi mayam gi phawraba celebrity ama oirabani na mayam changdana video semi ko dona ai khakta nate facebook ta su wai chaide magi video ngatani ko amana mu thangali ko ai khakta thangat khiba nate ba mayam ko ado ai khakta thangat pa oiragadi engoda chairo ka sum kaide bo ko ai khakta thangat na tabani na kari gino engon onchelaga su samthina chaibiri sibo aduga ngasi aina kano tawba taragasu ai asoiba video ma chakhiba taragasu mayam changna thangalakani aba sine ba ko aduna haidi adu tawada taw report taw adu tawada taw adu ai mangjana ba noi silakmane ba ko adu ai mangjana ba silakpa do no khoi mangjaba oiro ba ko aduni aduga fataba thoida ba se na khoi de su leite aduga leite ba se tungi mangi jenga ga wasu khra khangang biyo ko ai gi lamben se di soidana bagi mayam punamak soidana bagi chatnari banga tani aina mi nokna ruba nate mi bu karim na ruba nate video du mi karim na wanga ruba nate ba aduga amana ama support mina ba haibase leite ba khoida ko aduna kai haitare support mina da bane kai kana runi kai id aina id request tawjari base hajin request tawjari asi makhata ba video semjara aroi makhoi matangda aduna asi di video se sine dum loijarage ko ai di ko aduga mayamna kan taw nungai jadraga di ai comment block tawjare mayamna nungai tribedo ko aduna video se ai soiba yawgi de mayam comment box asigi video si da comment box ta thamira mo soiba soidabado aina video hangat khiba mayam du da kari soiba le haidi wangang sangang sing da makhoi comment tawriba mayam du ne ko sam sathina nungai jada ba comment mayam su jawri adu bo ai ignore tawre ko hadi nang di adu male ada male mi sak jenga le mi ya yenga le mi ya thi dang ba yenga le mi gi mit na mi gi adu ada mi gi lawai tu yai dugum ba jeng na le re ba ko yam nong no ba ka le kai no sangsa se mutlani ba mai da ro di ko
ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ